While district ki WANGKHEM KENDRA ki manung CHANBA Tangjeng ki National Highway 102 dagi FCI Godown Faobagi Lambigi Fibam ngasi MPCC ki President oidiba MLA K Meghachandra Singh na DC THOUBAL Hana Kamai ADM THOUBAL PWD CANPD ki official sing FCI ki authority sing yaung na Yengsinkhre lambi asi athuba matamda sembi nabagi damakta MLA K Meghachandra Singh na DC THOUBAL da ai bacherol ama pisiladuna mahak na hai Tengnopal Chandel Kakching Amadi THOUBAL District ki Cheng Amadi essential item sing FCI Godown da puthok pusin tawba lambi oibana asuki matik phatre maramasina mari leinaba singna athubada sembiduna miyamna thengnariba awaba si kokhanabagi pandamda mari leinaba authority sing yaungna yengsinba lakpani miyam chatnariba lambi asida thingbiranu hainasu MLA K Meghachandra miyamda appeal tawki ningsingba yai lambi asi sembinaba mari leinaba authority singda kayarak haijakrabasu sembidi haiduna mamang thagi tarik 30 da Maikay adongi miyamna lambi tawkhaiduna khongjang changsin kiba laikhrabani